Hojil lady governor, secretary advisor, chief secretary, Haiba, Makoisingase, Maru Basingse, Makoisingse, Subsaba, Manipur, Miamna Paramata, Bimantoi, Aduna Makoise, Yam Atuamatam the Moise Masaki from Taduakanda, India government gave Mapam the Makoi Sanjarakanda, Equimapam Chito Re, which Soigre Habaduma, Ulakanda, Manipur Praza, Mayamda, Madugi Asoibado, Baro Sarkarna, Madu, Hangal Taragadi, Manipur Prazazi, Indana, Taptana Levian, in Natribogdi, Nomonomogi, Kankalakana, Hanam Sama, Maidudi Hena, Sakalakana, Manipura, Tanguleta, people, Sound of my own, I have said, Baro Sarkarna. Masi sabsana khangbagi matam madu yore atap le sangthem hoji amukogi general secretary oina leijabani akhoi nahan siruli festival da khoi pawmising satpa matam da akhoi manipur thaba yaroi na lokthokpagi matang du dagi ngasi manipur da asugi matik praja sing khoirang khoisau no boloina na ngasi ihau kya ama sangsil ai masidasu akhoi amuko ga samina riba lupsing amuko kohor poide lemro maira paibi amoba MSF hariba manga sina ngasi manipur gi mafam khudimuk da satlakanda akhoi nahandagi hongna akhoi himen chen semba duga maira gi le lungdang da chatna akhoi district khudimak da makha tana sathagi gani akhoi sangju sangsan gi gani akanba khongjang maramdi kaino da manipur da ngasi india government na divide and rule me ama policy ma sanarakanda amaga khanana bagi da mak sanara iba mayam se akhoi loinabak mayam se loi khangamni adu karamba khongjang sanga karam maina praja mayam se ga chatmina ga dagi haibdune akhoi hujik mayam praja sing ga thokminarakanda wari sanarakanda akhoi na karamba mongda sangjalakanda india government thengnagadage haibdune aduna ngasi se manipur da laiba praja sing tangdu laita da phibam ma hojik laide ibising matang da baro sarkar ga akhoi sabjana thengnanabagi akhoi phirep tu logjabani maram maduna akhoi na praja sing ga loinana akhoi na ngasi akhoi himen chen semba awaba kya ade satra satri mayam akhoi loinana satleise akhoi wakhalon da akhoi kari tawgadage akhoi laibak si kananaba akhoi amuko ga saminrab lu manga sin akhoi thawai thadosu ima laibak ki hojik laiba manipur muthatpa yaroese mamang da amuko ga saminrab lupsing na mamang gi rele singiba matam da akhoi manipur muthatpa yaroese akhoi slogan da yaw leramni masi akhoi amuko gi saminrab lupsing na hana akhoi manipur muthalakpa yai habese ugidana mamang du dagi akhoi di hana preparation tawjarga praja sing di award oinaba praja ga khaminaba gi chalim ngasi su akhoi aman manipur muthatpa yaroese akhoi gi akhoi slogan gi mamang da yawrga leiba pot amane aduna haina tawringi tanja si da manipur muthatnaba gi asoba lang amang haitare ngasi indian army sing du da akhoi saubam di thokte maramdi makhoi na ngam banate manipur muthatlu kai base army ki colonel amana brigadier amana ngam banate ba si awang ba thak tagi lawtuna ba ma yawe habisi masi manipur praja na loi khangaba wane ba akhoi ne hekta Sifai amana tawromene hekta sifai du tainabi ba masi akhoi nataba injal laiba potu kanano haibasima akhoi khangbatai hojil laiba governor aduga akhoi gi secretary advisor chief secretary haiba makoi singase maroi basingse makoi singse sabsaba akhoi manipur miamna paramata bimantoi aduna makoise yam atuba matam da moise masagi fam thadu kanda akhoi gi india government gi mafam da makoi sangjara kanda akhoi mafam sida akhoi si tawre akhoi soigre habadu ma phana ulla kanda manipur praja mayam da madugi asoibado baro sarkarna madu khangal taragadi manipur praja ji indana tapthana leibi ani natribogdi nomo gi kankhalakna hanam chama mai dudagi hena sakhalakna manipur da tangdu leita da phibam ma chauna mayona rakpa yai habase baro sarkarna masi sabsana khangbagi matam madu yore aduga hariba manga sina hanma leitana akhoi sangjaliba khongjang sidagi makha tana tapna adum akhoi hanma leitana sangjalakanda